ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯕ ꯆꯤꯡꯌꯥꯒꯤ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯤꯁꯨꯕ ꯁꯔꯨꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯑꯁꯦꯝ ꯊꯣꯏꯊꯣꯏꯕꯤ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯖꯦꯀꯤꯅ "ꯈꯪꯉꯦ ꯇꯥꯆꯧ, ꯐꯖꯕꯤꯗꯣ ꯑꯗꯨꯅ ꯊꯥꯁꯅꯥ ꯀꯧꯕꯅꯦ, ꯑꯗꯨꯒ ꯃꯃꯥꯟꯅꯕꯤꯗꯣ ꯑꯗꯨꯅ ꯊꯝꯕꯥꯜ ꯀꯧꯕꯅꯦ꯫ ꯖꯣꯏꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯖꯣꯏꯅ ꯊꯥꯁꯅꯥ ꯑꯃꯁꯨꯡ ꯊꯝꯕꯥꯜꯕꯨ ꯁꯤꯡꯅꯈꯤ꯫ ꯊꯥꯁꯅꯥꯒꯤ ꯃꯄꯥ ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪ ꯊꯕꯛ ꯁꯨꯏ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃ ꯊꯥꯁꯅꯥꯒꯤ ꯃꯄꯥꯗꯣ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯔꯤ ꯃꯈꯥꯗ ꯇꯨꯁꯟꯗꯨꯅ ꯋꯥꯟꯊꯈꯤ꯫ ꯊꯥꯁꯅꯥꯅ ꯁ꯭ꯀꯨꯜ ꯆꯠꯈꯤꯕ ꯅꯨꯃꯤꯠꯅꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯊꯦꯡꯅꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯏꯁꯤꯡ ꯊꯥꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤꯗꯦ꯫ ꯊꯥꯁꯅꯥꯁꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯃꯄꯥꯕꯨ ꯀꯣꯟꯈꯠꯇꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯗꯣ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯥꯏꯗ ꯃꯄꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯁꯥꯗꯨ ꯋꯥ ꯉꯥꯡꯕ ꯉꯝꯗꯅ ꯁꯣꯏꯅꯥꯏꯕ ꯑꯃꯒꯨꯝ ꯍꯛꯆꯥꯡꯒꯤ ꯑꯣꯏ ꯊꯪꯕ ꯁꯔꯨꯛ ꯄꯨꯝꯕ ꯆꯤꯡꯂꯝꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯥꯁꯅꯥ ꯏꯟꯈꯠꯂꯛꯂꯤꯕꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯍꯧꯔꯛꯈꯤ꯫ ꯃꯄꯥꯅ ꯉꯝꯗ꯭ꯔꯕꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥꯇꯅ ꯄꯤꯛ ꯊꯟꯈꯤ꯫ ꯃꯄꯥꯒꯤ ꯍꯤꯗꯥꯛ ꯐꯥꯎꯕ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯌꯥꯝ ꯋꯥꯅ ꯈꯥꯡꯂꯛꯈꯤ꯫ ꯊꯥ ꯑꯅꯤ ꯑꯍꯨꯝꯗꯨ ꯐꯥꯎꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯌꯥ ꯌꯦꯡꯁꯤꯟꯕꯤꯔꯛꯈꯤ꯫ ꯈꯨꯟꯖꯥꯁꯤꯡꯁꯨ ꯂꯩꯇ ꯂꯥꯏꯔꯕ ꯉꯥꯛꯇꯅꯤꯅ ꯀꯨꯏꯅ ꯇꯦꯡꯕꯥꯡꯕ ꯉꯝꯂꯛꯈꯤꯗꯦ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯁꯨꯛ ꯋꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯅꯤ ꯊꯥꯁꯅꯥꯒꯤ ꯃꯃꯥꯟꯅꯕꯤ ꯊꯝꯕꯥꯜꯗꯣ ꯆꯤꯡꯌꯥꯒꯤ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯊꯦꯡꯅꯔꯛꯈꯤ꯫ ꯊꯝꯕꯥꯜ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯖꯣꯏ, ꯔꯣꯍꯤꯠ ꯑꯃꯁꯨꯡ ꯖꯦꯀꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯦ ꯊꯥꯁꯅꯥꯅꯗꯤ ꯆꯤꯡꯅꯈꯤꯔꯝꯃꯤ꯫ ꯌꯥꯝ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯊꯝꯕꯥꯜꯒꯤ ꯁꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯖꯣꯏ, ꯔꯣꯍꯤꯠ, ꯖꯦꯀꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯊꯝꯕꯥꯜ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯏꯀꯣꯏ ꯀꯣꯏꯁꯤꯟꯅ ꯐꯝꯗꯨꯅ ꯌꯨ ꯊꯛꯇꯨꯅ ꯀꯔꯦꯝꯅꯗꯨꯅ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯁꯤꯕ ꯍꯪꯕ ꯂꯥꯛꯄ ꯈꯨꯟꯖꯥ ꯀꯅꯥ ꯑꯃꯠꯇꯅ ꯋꯥ ꯉꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯇꯨꯃꯤꯟꯅ ꯌꯦꯡꯅꯗꯨꯅ ꯃꯆꯤꯟꯗ ꯁꯣꯟꯅ ꯁꯣꯟꯅꯗꯨꯅ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯅꯤ ꯊꯥꯁꯅꯥꯁꯨ ꯑꯁꯤꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤꯕ꯫ ꯊꯥꯁꯅꯥ ꯊꯣꯛꯂꯛꯄꯗꯣ ꯔꯣꯍꯤꯠꯅ "ꯇꯥꯆꯧ, ꯑꯣ ꯑꯥꯗꯁꯤ ꯌꯦꯡꯉꯣ"꯫ ꯖꯣꯏ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯏ꯫ ꯑꯗꯨꯒ "ꯑꯦ ꯂꯥꯛꯑꯣꯍꯦ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯁꯨꯡ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡꯗꯨꯒ ꯊꯥꯁꯅꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯖꯣꯏꯅ "ꯊꯥꯁꯅꯥ, ꯌꯥꯝ ꯐꯖꯩꯌꯦ, ꯅꯪ ꯀꯥꯏ ꯆꯠꯂꯤꯅꯣ"꯫ ꯔꯣꯍꯤꯠꯅ ꯑꯃꯨꯛ ꯊꯥꯁꯅꯥꯒꯤ ꯃꯃꯥꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯄꯤ꯫ ꯑꯗꯨꯒ "ꯊꯥꯁꯅꯥ, ꯅꯪ ꯌꯥꯝ ꯐꯖꯩꯌꯦ, ꯑꯗꯣ ꯅꯪ ꯐꯖꯩꯁꯦ ꯀꯩ ꯆꯥꯒꯦ"꯫ ꯊꯥꯁꯅꯥꯅ ꯃꯈꯣꯏꯒꯤ ꯌꯨꯅꯝꯗꯣ ꯅꯝꯊꯤꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯃꯅꯥꯇꯣꯟꯗꯣ ꯃꯦꯜꯂꯤ꯫ ꯔꯣꯍꯤꯠꯅ ꯑꯃꯨꯛ "ꯑꯗꯣ ꯉꯁꯤꯗꯤ" ꯍꯥꯏꯔꯒ ꯊꯥꯁꯅꯥꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯄꯥꯏ꯫ ꯊꯥꯁꯅꯥ ꯔꯣꯍꯤꯠꯀꯤ ꯃꯈꯨꯠꯇꯣ ꯐꯠ ꯂꯥꯎꯅ ꯀꯟꯊꯣꯛꯂꯒ ꯔꯣꯍꯤꯠꯇ ꯈꯨꯞ ꯄꯥꯛꯅ ꯊꯥꯏ꯫ ꯔꯣꯍꯤꯠ ꯃꯃꯥꯏꯗꯨ ꯄꯥꯏꯔꯒ ꯊꯥꯁꯅꯥꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ꯫ ꯊꯜꯂꯛ ꯑꯗꯨꯗꯅꯤ ꯖꯣꯏꯅ ꯑꯃꯨꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯔꯣꯍꯤꯠꯇꯣ ꯏꯟꯊꯣꯛꯏ꯫ ꯑꯗꯨꯒ ꯖꯣꯏꯅ ꯑꯃꯨꯛ "ꯊꯥꯁꯅꯥ, ꯁꯦ ꯁꯥꯎꯔꯅꯨꯕ, ꯑꯉꯥꯎꯕ ꯑꯉꯥꯡꯁꯤꯒ ꯃꯥꯟꯅꯔꯨꯅꯨꯕ, ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯂꯥꯛꯑꯣ" ꯍꯥꯏꯔꯒ ꯌꯥꯝ ꯎꯁꯤꯠꯇꯅ ꯊꯥꯁꯅꯥꯒꯤ ꯈꯨꯗꯥꯡꯗꯣ ꯖꯣꯏꯅ ꯇꯥꯞ ꯄꯥꯏꯔꯒ ꯈꯪꯆꯤꯡ ꯆꯤꯡꯏ꯫ ꯊꯥꯁꯅꯥꯗꯣ "ꯊꯥꯗꯣꯛꯑꯣ, ꯊꯥꯗꯣꯛꯑꯣ, ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯃꯤ ꯇꯥꯅꯕ ꯂꯥꯎꯔꯗꯤ ꯅꯈꯣꯏ ꯑꯐꯕ ꯑꯣꯏꯔꯣꯏ"꯫ ꯊꯥꯁꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯌꯥꯝ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ꯫ ꯑꯗꯨꯒ ꯖꯣꯏꯅ ꯑꯃꯨꯛ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ꯫ "ꯀꯩ ꯍꯥꯏꯕ? ꯂꯩꯀꯥꯏꯒꯤ ꯃꯤ? ꯅꯣꯏ ꯂꯩꯀꯥꯏ ꯃꯤꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯗꯣꯏꯕ? ꯀꯩꯗꯧ ꯉꯝꯗꯣꯏꯅꯣꯕ? ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯊꯝꯕꯥꯜꯗꯣ ꯑꯗꯨꯁꯨ ꯑꯩꯈꯣই ꯃꯌꯥꯝꯅ" ꯍꯥꯏꯔꯒ ꯃꯣꯏ ꯃꯌꯥꯝ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ꯫ "ꯑꯗꯨꯅ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯐꯖꯅ ꯌꯥꯎ,
ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯁꯨ ꯊꯝꯕꯥꯜꯒꯨꯝꯅ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ ꯑꯗꯨꯒ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝ ꯀꯔꯦꯝꯅꯅ ꯅꯣꯛꯂꯤ꯫ ꯊꯥꯁꯅꯥꯗꯣ ꯃꯈꯣꯏꯗꯒꯤ ꯅꯥꯟꯊꯣꯛꯂꯒ ꯆꯦꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯏ꯫ ꯖꯣꯏꯅ ꯊꯥꯁꯅꯥꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯉꯤ꯫ ꯊꯥꯁꯅꯥ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯇꯥꯅꯕ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯎꯕꯗꯣ ꯇꯥꯔꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯃꯤꯌꯥꯝ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯆꯤꯡꯂꯝꯕ ꯊꯥꯁꯅꯥꯒꯤ ꯈꯨꯗꯥꯡꯗꯣ ꯊꯥꯗꯣꯛꯂꯝꯂꯒ ꯖꯣꯏ ꯍꯣꯏ ꯄꯥꯔꯇꯤ ꯇꯨꯡ ꯍꯟꯅ ꯍꯟꯅ ꯌꯦꯡꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈꯤ꯫ ꯊꯥꯁꯅꯥꯗꯣ ꯀꯞꯆꯔꯝꯃꯤ꯫ ꯀꯞꯅ ꯀꯞꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯌꯨꯝ ꯑꯗꯨꯗꯁꯨ ꯁꯣꯜꯂꯕꯤ ꯃꯕꯣꯛ ꯑꯗꯨꯒ ꯁꯣꯏꯅꯥꯏꯔꯕ ꯃꯄꯥ ꯑꯗꯨꯒꯅ ꯇꯧꯔꯝꯂꯤꯕꯗꯣ ꯎꯕꯗ ꯊꯥꯁꯅꯥ ꯈꯥꯡꯕ ꯉꯝꯗꯅ ꯀꯞꯆꯈꯤ꯫ ꯃꯄꯥꯒꯤ ꯑꯅꯥꯕꯒꯤ ꯐꯤꯕꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯂꯛꯏ꯫ ꯍꯤꯗꯥꯛ ꯂꯩꯅꯕ ꯁꯦꯜ ꯑꯃꯗꯤ ꯆꯥꯅ ꯊꯛꯅꯕꯒꯤ ꯑꯋꯥꯠ ꯑꯄꯥꯇꯅ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯊꯥꯁꯅꯥ ꯏꯟꯈꯠꯂꯛꯂꯤꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯁꯛ ꯂꯣꯠꯇꯨꯅ ꯑꯐꯪ ꯑꯐꯪ ꯊꯕꯛ ꯁꯨꯕ ꯍꯧꯔꯛꯈꯤ꯫ ꯊꯕꯛ ꯁꯨꯗꯨꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯃ ꯊꯥꯁꯅꯥ ꯃꯈꯣꯏ ꯈꯨꯜ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯆꯤꯡ ꯑꯗꯨꯗꯒꯤ ꯁꯤꯡ ꯆꯟꯕ ꯃꯇꯣꯝꯇ ꯆꯠꯈꯤ꯫ ꯊꯥꯁꯅꯥꯅ ꯃꯌꯨꯝꯗ ꯁꯤꯡ ꯀꯣꯛꯊꯣꯡ ꯑꯗꯣ ꯄꯨꯔꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯤꯡ ꯀꯣꯛꯊꯣꯡ ꯑꯗꯣ ꯄꯨꯔꯒ ꯈꯣꯡꯂꯝꯕꯤ ꯑꯗꯨꯗ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯟ ꯑꯣꯏꯔꯞꯅ ꯖꯣꯏ, ꯔꯣꯍꯤꯠ, ꯖꯦꯀꯤ ꯃꯈꯣꯏ ꯀꯥꯡꯕꯨꯁꯤꯡꯗꯨꯒ ꯖꯨꯋꯥꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯦꯀꯤꯅ "ꯇꯥꯆꯧ ꯌꯦꯡꯉꯨ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯦ"꯫ ꯖꯣꯏ, ꯔꯣꯍꯤꯠ ꯃꯃꯥꯏ ꯐꯠ ꯐꯠ ꯂꯩꯊꯣꯛꯏ꯫ ꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯊꯥꯁꯅꯥꯗꯣ ꯃꯈꯣꯏꯅꯗꯤ ꯊꯥꯁꯅꯥꯅꯤ ꯍꯥꯏꯅꯗꯤ ꯈꯪꯉꯝꯗꯦ꯫ ꯐꯤ ꯑꯃꯅ ꯃꯃꯥꯏꯗꯨ ꯀꯨꯞꯁꯤꯟꯕꯅꯤꯅ ꯃꯈꯣꯏ ꯃꯌꯥꯝ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯔꯛꯏ꯫ ꯑꯗꯨꯒ ꯖꯣꯏꯅ ꯔꯣꯍꯤꯠ ꯑꯃꯁꯨꯡ ꯖꯦꯀꯤꯗ "ꯑꯣꯏ ꯆꯠꯂꯨ, ꯃꯃꯥꯏ ꯈꯨꯝꯂꯤꯕ ꯐꯤꯗꯣ ꯂꯧꯊꯣꯛꯎꯆꯣ"꯫ ꯃꯈꯣꯏ ꯑꯅꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯗꯨꯅ ꯊꯥꯁꯅꯥꯒꯤ ꯃꯃꯥꯏ ꯈꯨꯝꯂꯕ ꯐꯤ ꯑꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯈꯪꯆꯤꯡ ꯆꯤꯡꯉꯤ꯫ ꯊꯥꯁꯅꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯁꯤꯡ ꯑꯗꯣ ꯂꯩꯃꯥꯏꯗ ꯊꯥꯗꯩ꯫ ꯊꯥꯁꯅꯥ ꯑꯣꯏꯔꯝꯕꯗꯨꯗ ꯃꯈꯣꯏ ꯃꯁꯦꯟ ꯌꯦꯡꯅ ꯌꯦꯡꯅꯗꯨꯅ ꯅꯣꯛꯏ꯫ ꯖꯣꯏ ꯊꯥꯁꯅꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯥꯁꯅꯥꯗ "ꯊꯥꯁꯅꯥ ꯌꯥꯝ ꯊꯥꯖꯗꯅ" ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯌꯦꯡꯅꯗꯨꯅ ꯅꯣꯛꯏ꯫ ꯖꯣꯏꯅ ꯊꯥꯁꯅꯥꯕꯨ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯆꯤꯡꯒꯦ ꯍꯥꯏꯗꯨꯅ ꯇꯧꯏ꯫ ꯊꯥꯁꯅꯥꯅ ꯖꯣꯏꯒꯤ ꯃꯈꯨꯠꯇꯣ ꯀꯟꯊꯣꯛꯂꯒ ꯆꯦꯟꯒꯦ ꯇꯧꯏ꯫ ꯔꯣꯍꯤꯠ, ꯖꯦꯀꯤ ꯃꯈꯣꯏꯅ ꯊꯥꯁꯅꯥꯕꯨ ꯃꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯊꯥꯡꯗꯨꯅ ꯑꯁꯨꯛꯄ ꯃꯣꯡꯁꯣꯡ ꯑꯗꯨ ꯇꯝꯅ ꯄꯨꯁꯤꯟꯈꯤ꯫ ꯊꯥꯁꯅꯥ ꯅꯥꯟꯊꯣꯛꯄꯗꯤ ꯉꯝꯗ ꯎꯄꯥꯏ ꯂꯩꯇ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯃꯈꯣꯟ ꯊꯣꯛꯇ ꯀꯞꯆꯔꯤ꯫ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯊꯝꯕꯥꯜꯅ ꯂꯤꯠꯈꯤꯕ ꯐꯨꯔꯤꯠ ꯑꯗꯨꯒꯤ ꯃꯆꯦꯠ ꯃꯆꯦꯠ ꯃꯇꯠ ꯃꯇꯠ ꯃꯐꯝ ꯃꯐꯝꯗ ꯇꯥꯔꯤ꯫ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯃ ꯍꯧꯗꯨꯅ ꯂꯩꯔꯤ꯫ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯣ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯏ꯫ ꯑꯀꯪꯕ ꯃꯁꯥ ꯃꯔꯦꯡ ꯀꯌా ꯑꯃꯁꯨ ꯄꯥꯜꯂꯤ꯫ ꯑꯗꯨꯒ ꯑꯀꯪꯕ ꯍꯩꯕꯣꯡ ꯃꯍꯩ ꯀꯌꯥ ꯑꯃꯁꯨ ꯄꯥꯟꯕꯒꯨꯝ ꯎꯔꯤ꯫ ꯊꯥꯁꯅꯥꯗꯣ ꯍꯩꯕꯣꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯖꯣꯏꯅ ꯊꯧꯔꯤ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯄꯨꯜꯂꯤ꯫ ꯊꯧꯔꯤ ꯑꯗꯣ ꯊꯝꯕꯥꯜꯕꯨ ꯄꯨꯟꯈꯤꯕ ꯊꯧꯔꯤ ꯑꯗꯨꯅꯤ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯊꯝꯕꯥꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗ ꯀꯤꯔꯝꯕ ꯊꯧꯔꯤ ꯑꯗꯣ ꯂꯧꯊꯣꯛꯂꯒ ꯑꯣꯟꯊꯣꯛꯂꯝꯕꯅꯤ꯫ ꯊꯥꯁꯅꯥꯅ ꯄꯨꯔꯛꯂꯤꯕ ꯐꯤ ꯑꯗꯨꯅ ꯊꯥꯁꯅꯥꯒꯤ ꯃꯆꯤꯟꯕꯨ ꯈꯣꯟꯖꯦꯜ ꯊꯣꯛꯇꯅꯕ ꯄꯨꯟꯁꯤꯟꯈꯤ꯫ ꯑꯁꯣꯝꯗꯅ ꯁꯣꯜꯂꯕꯤ ꯃꯕꯣꯛꯅ ꯃꯁꯨ ꯊꯥꯁꯅꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 12:30 ꯑꯗꯥꯏ ꯇꯥꯁꯤꯜꯂꯛꯈꯤ꯫ ꯉꯥꯏꯔꯝꯕ ꯃꯕꯣꯛꯇꯨꯁꯨ ꯉꯥꯏꯅ ꯉꯥꯏꯅ ꯑꯁꯨꯝ ꯑꯁꯨꯝ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯐꯠꯇ꯭ꯔꯕ ꯖꯣꯏ, ꯔꯣꯍꯤꯠ, ꯖꯦꯀꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯊꯥꯁꯅꯥꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯔꯤ꯫ ꯖꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯀꯅꯥꯅ ꯀꯟꯕꯤꯒꯅꯤ? ꯅꯪꯒꯤ ꯈꯨꯟꯖꯥꯁꯤꯡꯗꯨꯅ ꯅꯪꯕꯨ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡ ꯇꯥꯔꯦꯗꯅ" ꯍꯥꯏꯗꯨꯅ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯨꯃꯤꯠꯇꯨꯗꯅꯤ ꯅꯪꯅ ꯑꯃꯁꯨꯡ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯏꯀꯥꯏꯕ ꯄꯤꯈꯤꯕꯗꯣ꯫ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯊꯝꯕꯥꯜꯗꯨꯁꯨ ꯑꯩꯒꯤ ꯈꯨꯠꯇ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯏ꯫ ꯊꯥꯁꯅꯥꯗꯤ ꯋꯥ ꯉꯥꯡꯕꯗꯤ ꯉꯝꯗ ꯃꯥꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯤꯡꯉꯝꯗ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯃꯄꯤ ꯆꯤꯟꯊꯔꯤ꯫ ꯑꯗꯨꯒ ꯖꯣꯏꯅ ꯔꯣꯍꯤꯠꯇ "ꯃꯆꯤꯟ ꯄꯨꯜꯂꯤꯁꯦ ꯊꯥꯗꯣꯛꯑꯣ, ꯍꯧꯖꯤꯛꯇꯤ ꯑꯍꯤꯡ ꯊꯦꯡꯂꯛꯑꯕꯅꯤꯅ
ꯃꯐꯝꯁꯤꯗ ꯀꯅꯥꯁꯨ ꯂꯥꯛꯂꯔꯣꯏ꯫ ꯔꯣꯍꯤꯠꯅ ꯊꯥꯁꯅꯥꯒꯤ ꯃꯆꯤꯟꯗꯣ ꯊꯥꯗꯣꯛꯏ꯫ ꯍꯦꯛ ꯂꯧꯊꯣꯛꯄꯒ ꯊꯥꯁꯅꯥꯒꯤ ꯃꯃꯥꯏꯗ ꯖꯣꯏꯅ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ꯫ ꯇꯅꯧꯔꯕꯤ ꯃꯥꯏꯊꯣꯡꯗꯨꯗ ꯑꯃꯨꯛ ꯊꯥꯕꯗ ꯄꯦꯜꯂꯛꯇ꯭ꯔꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯁꯤꯡ ꯈꯪꯗꯅ ꯊꯥꯖꯤꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯥꯁꯅꯥꯗꯣ ꯇꯅꯧꯔꯕꯤ ꯆꯤꯝꯕꯥꯜ ꯑꯗꯨꯗꯒꯤ ꯂꯦꯞꯄ ꯂꯩꯇ ꯏ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯖꯣꯏꯗ "ꯑꯩꯕꯨ ꯀꯟꯕꯤꯌꯨ, ꯑꯩꯕꯨ ꯅꯈꯣꯏ ꯃꯌꯥꯝꯅ ꯅꯆꯜꯃꯛꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩ ꯂꯥꯜꯂꯦ." ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯌꯥꯝ ꯈꯥꯛꯅ ꯅꯣꯛꯂꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯊꯥꯁꯅꯥ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯆꯔꯛꯏ꯫ ꯖꯣꯏꯅ "ꯍꯦ, ꯁꯦ ꯐꯤꯗꯨꯅ ꯑꯃꯨꯛ ꯄꯨꯟꯁꯤꯜꯂꯨ, ꯃꯈꯥ ꯇꯥꯔꯛꯂꯕꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯂꯛꯀꯗꯧꯔꯤ." ꯖꯦꯀꯤꯅ ꯐꯤ ꯑꯗꯨ ꯄꯥꯏꯔꯒ ꯊꯥꯁꯅꯥꯕꯨ ꯄꯨꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯍꯤꯡ ꯆꯨꯞꯄ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯥꯁꯅꯥꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯤꯁꯨꯕ ꯁꯔꯨꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯇꯦꯜꯂꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯕ ꯁꯥꯎꯕꯤꯕ ꯇꯧꯕꯤꯒꯅꯨ꯫ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯗꯨꯅ ꯃꯌꯥꯝꯗ ꯋꯥꯔꯤ ꯑꯁꯤ ꯁꯥꯡꯅ ꯍꯥꯞꯆꯕ ꯉꯝꯖꯗ꯭ꯔꯦ꯫ ꯑꯃꯁꯨꯡ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯉꯥꯝꯈꯤꯕ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯑꯟꯖꯂꯤ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯀ꯭ꯂꯥꯁ 10 ꯀꯥꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯋꯥꯆꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯥꯊꯣꯛꯆꯔꯛꯂꯒꯦ꯫ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯀꯥꯔꯛꯄꯗ ꯑꯦꯛꯖꯥꯝꯒꯤ ꯌꯥꯝ ꯀꯟꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩꯗ ꯊꯣꯡꯅꯥꯎꯗ ꯀꯅꯥꯒꯨꯝꯕꯤ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯃꯃꯤ ꯑꯃ ꯇꯥꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯜ ꯊꯪꯅꯕꯗ ꯚꯨꯠ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯋꯥ ꯉꯥꯡꯅꯈꯤ꯫ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯅꯤꯡꯕ ꯑꯃꯗꯤ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯁꯥꯗ ꯑꯀꯤꯕ ꯀꯌꯥꯁꯨ ꯄꯣꯛꯏ꯫ ꯑꯗꯨꯕꯨ ꯑꯩ ꯌꯥꯝꯅ ꯌꯦꯡꯅꯤꯡꯈꯤ꯫ ꯑꯩꯅ ꯌꯦꯡꯒꯦꯅ ꯆꯪꯂꯨꯕꯗꯗꯤ ꯃꯐꯝ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯩ ꯑꯀꯤꯕ ꯑꯃꯁꯨ ꯍꯦꯜꯂꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯨꯏꯅ ꯀꯟꯅ ꯈꯣꯡꯂꯛꯄ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯅ "ꯃꯇꯥ ꯑꯃꯅꯤꯅꯦ" ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯂꯒꯦꯅ ꯆꯪꯂꯛꯈꯤ꯫ ꯑꯩꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯑꯩ ꯀꯥꯈꯠꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯇꯨꯝꯂꯒꯦꯅ ꯑꯩꯒꯤ ꯀꯥꯒꯤ ꯃꯩ ꯑꯗꯣ ꯃꯨꯊꯠꯈꯤ꯫ ꯃꯩ ꯍꯦꯛ ꯃꯨꯠꯄꯒ ꯑꯩꯒꯤ ꯊꯣꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯃꯤ ꯑꯃ ꯂꯦꯞꯄꯒꯤ ꯃꯃꯤ ꯎꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩ ꯌꯥꯝꯅ ꯀꯤꯔꯛꯈꯤ꯫ ꯇꯨ ꯀ꯭ꯌꯥꯎ ꯆꯣꯡꯉꯤ꯫ ꯐꯩꯖꯨꯞꯅ ꯈꯣꯡꯗꯒꯤ ꯀꯣꯛ ꯐꯥꯎ ꯈꯨꯝꯗꯨꯅ ꯇꯨꯝꯊꯅꯕ ꯑꯩ ꯇꯨꯝꯒꯦꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯩ ꯀꯤꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯄꯥꯟ ꯊꯣꯛꯅꯤꯡꯈꯤ꯫ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯀꯦꯅ ꯃꯩ ꯊꯥꯡꯒꯠꯂꯤ꯫ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗꯗꯤ ꯑꯩꯒꯤ ꯐꯣꯟ ꯇꯆ ꯑꯗꯣ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ꯫ ꯑꯩꯅ ꯁꯨꯝ ꯌꯦꯡꯂꯨꯕꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯛꯈꯤ꯫ ꯑꯩꯅ ꯆꯪꯗꯨꯅ ꯌꯦꯡꯅꯤꯡꯕꯁꯨ ꯄꯣꯛꯏ꯫ ꯑꯗꯨꯕꯨ ꯌꯦꯡꯕꯗꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯩꯒꯤ ꯐꯣꯟ ꯑꯗꯣ ꯐ꯭ꯂꯥꯁ ꯀꯥꯞꯄꯒ ꯌꯦꯡꯕꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯗꯦ꯫ ꯑꯩ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ, ꯌꯥꯝꯅ ꯌꯦꯡꯅꯤꯡꯈꯤ꯫ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯆꯪꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯅ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯩꯅ ꯑꯃꯨꯛ "ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯃꯃꯥꯏ ꯐꯠ ꯂꯥꯎꯅ ꯂꯩꯊꯣꯔꯛꯏ꯫ ꯑꯩ "ꯏꯃꯥ" ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯑꯩ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈꯤ꯫ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯗꯤ ꯏꯃꯥꯒ ꯃꯥꯏꯕ ꯑꯃꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯕꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯀꯌꯥ ꯁꯣꯜꯂꯒ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯔ ꯊꯥꯗꯣꯛꯂꯒ ꯑꯩ ꯀꯔꯤꯁꯨ ꯇꯧꯈꯤꯗꯦ꯫ ꯑꯗꯨꯗꯒꯤ ꯑꯩ ꯅꯨꯃꯤꯠ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯅꯤ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯕꯁꯨ ꯊꯦꯡꯅ ꯄꯥꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯑꯟꯖꯂꯤ ꯃꯍꯥꯛ ꯃꯁꯥꯃꯛꯇ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯉꯥꯝꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫